ꯈꯨꯔꯨꯝꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯗꯦꯜꯂꯤ ꯑꯃꯗꯤ ꯕꯦꯡꯒꯂꯣꯔꯗ ꯅꯧꯅ ꯁꯛꯆꯨ ꯈꯦꯟꯅꯕꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ lupa lak 19 piba machine lamdam asida saduna lupa lak 6.5 da yonba ngamba miyo ama bengna loan pibidabadagi kangaunaduna leiri amadi PPCM gi timna jiri lambi da chatuna yengsingkre BRTF ki official singda lambi semba loisindabagi takhatkre mapunga pau pizari Delhi amadi Bangalore da nauna sakchu khenabagi tholiba thawdo asi hanjin hanjin tarolabadi leba asigi apunbagi saktamda chauna akaiba lakpa yai haina chief minister Okram Ibobina phongdokre Jennings the Pangthopa Thoram Amagi Kudong Chaba Lauraga Paumi Singna Handak Delhi Amadi Bangalore da Thokiba Thodo Singi Matangda Hangbo Wahangda Chief Minister Namakatara Duna Tholiba Thodo Sing Asigi Matangda Prime Minister Amadi Home Minister da Chi Iduna Kangan Kre Tholiba Thodo Asi Handaki Asina Ahan Banate Masina Awang Nongpoki Miam da Tongan Ba Wakal Aman Lakna Bagi Maram Oigani Political Party ki Kenabalaitana Awang Nongpok State Singi Chief Minister MP Singh Punna India Government Ka Wari Sanana Basingani Tholiba Thodo Singi Matangda Delhi Amadi Bangalore gi Madi Lainaba Singa Pau Toina Foundry Mathau Tarabadi State ki official Kambu Amma Thaduna Makoibungak Senbagi Thabak Paikakani Minister of State Home Kiran Rijijuga telephone da wari sanaduna lokhat payaba thabak lokhat pinaba haijakre phongdoki This is not the first time other machines repeatedly toxin lokpa targadi north east ka leriba state mayam chingse masigi class akhulama so ishoina at any cost masi makha dar on the masi life Missing Yambasingna Masing Yam Jetabasinda Luna Tawiba Jana Jinana Leminaba Sina India Gi Unity da Hena Mapanga Kankana Mangam Haina Deputy Chief Minister Gakangamna Fondokre Handak Bangalore Amadi Delhi da Manipuriana Awano Poki Muse in the Chatara Liba Tawongi Matanga Old Secretary Taleba Deputy Chief Minister Ge Office Chamber da Pangtokiba Pawimi Pamamada Wafamasi Mana Fondoki Bani Mana Makatara Duna Tawdosing Asigi Matanga Marilenabo Authority da Tuna Action Lakot Hananaba Chief Minister Amadi Masamang Delhi the Chetna Batarang Tauri Handaki Todo Asina Ahan Natabana government Amadi Manipuri Miamna Kana Yaning Daba Lungai Taba Oivana Todo Asi Tarana Laude Kanglu Kayana Kundaba Indiani Amaga Maga Ikai Kumnana Magi Magi Na Chetnabi Lol Lining Lambi Ikai Kumnana Lamina Bana Afabu Egani Haike Asigumba incident Fupasina Afaba Alpha Oilor Ramasina for you Leriba Manipur City multinational satire unity and diversity have said Jat Pat Am Sunaliva Dharmayam Sunaliva from the Labanina Madum Kundat Leta Dialina Musicity maximum tolerance later Amaga Ikai Kundatuna Amaga culture tradition language religion mayam se koi India ki constitutional labor secular character se jana kuda uphold ta mase labor na hena India is whole ge phagani haje Ningtina takpi tambi be yaudana ubatana haiganba miyoi kaya lamdam asida marang kaina leiri makhong sombi ba watpadagi miyoi sing adu national amadi international gi thak yeuna kakapangamjri hiramasi matangda paudam ama Miam machine ki check har khangnaba check makhala se sanaba brick extruder machine lamnam sida mai pang sabangam le Punjab Haryana amadi Pune dagi leibada lupa lak 19 dagi kun phaw changliba machine asi ngasi dagi chahi 3 rongi mamang dagi khurai thongam lekai da leiba khaidem basantana Manipur da yan hana sakhe Del machine ji thingdaba kanjida sum machine ji da ngaujabani na khanba hore machine machine ji di khoju saba ngomom thoina porse Soida na ida tokan mai pakkan ha bigi wakal jeng da lei bai tar pasati lei taba koi no pigi long pagi khara sana khara sum hapir bai tar adai na no pi nang ji soi tok ji matong kharo bandop tham to si adu double lei heng sabi ge he na chawum sabi ge si por sum soi tok tar soi tok soi mai pakkani ma ja ha jaram te pa ti tawur se na tham tu adi di tham to kan da ai si Sare Bechinje Hanba Pelo, Amuchu
फेल हो रहे ट्राई अब तो काय रे अनु वखल सिद्धि कोई कराए तारे पाराज फाहो भाई ता मैं आरपीएम जी साइम ओइता गदी मा पांगल लेनी सोदन कोई माई पाकने है वखल जी खलक बदगी अखोई में आपसे ताला तो तुम दगे होनरे तौर दुकान तदी माई पाक बदु ओइरे सुपनगी लाख तरुक मखायदा मियामदा फंगलिबा मिसिन असी मपाल लमदगी पुसिलपा मेचिनदगी हेना फै पुंग निपानदा चेक लिसिंग 13 हेना पुथोकपा ngami यारक्तबा यावरबसु मपालदगी सेल अमनि मतम चंगना मेकानिक कोबगी अवाबा लेत्रे हाइबगा लोइनना मेचिन असी सिनबगी मतंगदा MLS Brickfield Whiton ni proprietor M Tomna wafam kya phongdrokli lagi tawriba posiga mothoi pothojiga potho ne proprietor hobostagi posti diamna Guwahati da leba nan Manipuri senjak paiba mana lupa crore ama mawona pige mahak ki machine su loina lege angam makai saro yon badi mahak yon jage haiba wafam phongdorokpada state ki dama khanuna yakide haiba wafam khaidem basantana handakta ISTV news da phongdorokpa loina na makata na machine se sana bo hona bada tata truck ki engine jahaz amade train gi yadawa partsing seasonai mahak masada natana ngasidi mioi ni pan thawak piwa ngamle Karwar hena chauthoknaba bank tagi loan longnaba honabada mai pakide Guwahati na singba mafam singdadi mahakuma mioi sing bank ki mioi singna makhongna thongna laktuna loan pirei haibna singba wafam kyasu phongdorke masi aina Guwahati de yot leringa de thingnagi bani icham chamno lai tarung achawam purga mueni si paisa ji full lot ade mai security amani nak paisa kyam tara le factory da aduk le ta choi che ade nak de kyam le sum to akhoi si de कोई तान तानर को चेल बाबा तो कोई के अमद चलो ना अदु चिया ताचे अदु सही फनाय बदु होने से आगे मोय लाय येंगे खोले चुचा है तो लुके आइना आजनिंग बुदी कोई की होनगे बु खल्लबा होटपो होनरगदी सोइदर दु माय पाकन है बा मोरसिम आई थमजनिंगे कोई सपोज सुजिक सरकार एम्प्लॉय पा अमा तंगनो बोनो जे लाख 13 कुल चंगदर हाइनरी वखन बाजेबु को ITI tayal pata welding and the soldering gi tha ohum khake training phanglakpa mahi gi thakna supnagi class 10 khakta pass to ba mioi amana heavy machine mai panga puthokpa ngamba haibasi state asida atangmani mahakoma mioi ama state government na sakhangwiduna mateng pangbidaba haibasi su wang ke hangningai oiri honaba kanba hanbalai tawa factory owner asina lamnam sigi thabak phongdaba naha singda paujel kya su prokli ji gagan sharma galonina paudam jariba richard ranjan khurai invalis Dipalmu project lakpa matamda Imphal Jiribam lambida leiriba makru thong asi ising manungda lekhigani haina BRTF na thong asigi nagyet ki chawrakna kilometer 5 rom lambi semdri masina maram oiduna highway asida chapada miyamna khudung chadaba kaya mayoknari lambi asi semnana ba Ministry of Surface Transport revised DPR tharabasu hojik fawbugidi sanction tawraktabana semba ngamdabani haina BRTF ki official singna phungtorali hiramasi matangda paudam ama NIS 37 Imphal Jiribam Lambigi Hausik Oiba Lambigi Fivongi Matangda Nomin Humni Sumna Protection and Preservation Committee PPCM Manipurna Hakting Nana Satuna Yengsin Kre Committee Asigi Convener Johnson Elangbumna Lusingba Khongbu Aduda PPCM gi Makhada Leiba Lupkaya gi Lusing Thomising Pawising Saruk Yaki Haukiba October 13 dagi Imphal dagi Khongsan kiba Yengsin Khongsat Ladu October 13 halaki Punna Mioi Nifu Nithoina Saba Khongsat Aduna Hausik Oiriba Fivam Fatraba Lambigi Saruk Sing Hakting Nana Yangsin Ki Chawrangna kilometer Saniga Kunrom Changba Lambi Asigi Manungchanba Makru Thongi Nak Yet Ki Sarukta Hena Fataba Gari Futhaba Sing Ninkhaiba Kom Sana Leramba Kayasu Tengnaraki BRO Natraga BRTF Ki Simi Amata Thabak Suba Tengnarakide Lambi Asi Yangsin Bagi Matangda PPCM Ki Convener Johnson Elangbamna ISTV News Fongdorokwa Fongkra Mayam the Tamzari Hojiksi masigi matik sineba akhoi mapung oina haiba national highway 37 gi khwairi sathi bi jaga ase chahi si asugi kum pudana masigi mafam sida sida adum landslide thokna degi lambi si chatpa yada dana faisum lai film si sahi tara kun si lakpani lambi asida sahi tara he nagari tharoklaba driver amana Fongdorokpa wafam yadem sembi je suki matik sembi dre habduni mamdi ngarang sko thabda ngasi bogda khoi gari sam phana landri
PPCM की थोमी सिंह ना यंगसिन बगा लोइने ना लंबी असीबो सेम लिबा BRTF की ऑफिशियल सिंह उनदुना वारी सानकी PPCM की कन्वेनर जॉनसन एलांगबम याउना मियोय अनीना उसा थोरदा लेबा 765 BRTF की ऑफिसर चतुना मरी लेनबा ऑफिशियल सिंह उनदुना लंबी सेम दबगी मरम हंकी BRTF की माइकई फोंदोरपदा 1998 मकरू एरिया की लंबी सेम ननबा वाक ऑर्डर थोकी मतमदुगी BRTF की ऑफिशियल सिंह थबक सुबा हौरमलगा मकरू थोंग असी टिपाइमो प्रोजेक्ट लाकपदा लुक्कीगदब लई हाइबा वफमदा थबक सुबा लेपकिदुना सेमोगदबनी हौखिब सही 2008 BRTF ना रिवाइज DPR सारगा मिनिस्ट्री ऑफ सरफेस ट्रांसपोर्ट लंबी असी सेम ननबा लुपा करोड़ तरा काइबिनब तक्सिन की अदुबो हौजि फावबा सेमफम अदु सैंक्शन तौदबना लंबी सेमजिन बंगमदना लेबनी सेंट्रल गवर्नमेंट पिरक्त्रबदी उपाय लेते अदुगा अतोपा मकरू थोंगदगी इम्फाल फावबगी मनुंगी लंबी असिदी मार्च फावबगी मनुंगदा लोइसनगनी हाइना उनाबा दुदा फोंदोरके मखाताना जॉनसन फोंदोरकपदा स्टेट गवर्नमेंट सेंट्रल गवर्नमेंट गा तोइना फाव फावनबनिना करीगी प्रजा सिंगदा खंगनद्रिबनो लंबी असि निंगथिना फरे हाइबे यारोय असुकुइबसी लोलिबा करीगिनो हाइना पेंदा वाफम थमके 2008 की ना हौजी 2014 यौरे सी फावबदा सेंक्शन जी पीदना लाए है फन लेतबनिना मरम ओइदना सिजिकी मकू भाव की पोर्शन हजिकी मकू की खाइ फद पोर्शन से सेम मंगमदे अदुना माना हौजी उन प्रेशर कना तौबिरगसु हजिकी पोर्शन से सेंट्रल गवर्नमेंट ना यूनियन मिनिस्ट्री ना हजिकी पैसा जो पीद्रगदी मधु सेंस तौबंगम मोइदना मंगोंदा मधु की अपनी लेते अदुगा अतोप पोर्शन बियॉन्ड दैट अदगिना अप टू इम्फाल भाव की पोर्शन दी अंदर की लाइबा मार्च थार से सिगी ममांग बिफोर कोई फेब्रुआरी सिदा मकोई पूरा लोसलनी अप टू ब्लैक टॉपिंग बाउ लोसलनी हाइबी की कमिटमेंट से कोई हजिकी करनेशन पीरे PPCM की नेशनल हाईवे डेवलपमेंट कमिटी की कन्वेनर सोमरेंदोना फोंदोरकपदा सेंट्रल गवर्नमेंट मणिपुर मियामदा पांदम कया थमदुना लोइसनगनी हाइना अकंगनम मतम कया पीखरे अदुबो ngasi फावबा लोइसनबा ngamdana लेरी DPR सेमदुना थाख्रबसु हौजि फावबा सेमफम काइथोपीदना लेबसी नुंगदा करी लेबगे हाइना पेनदा वाफम कया थमके ISTV ngasi bawda सेंट्रल गवर्नमेंट ना हाइबे अकंगनम मतम मया पीखरे 2013 दा 14 दा अदो मसी लोइसंगन हागदा सोना सेंक्शन बक तौबिरमदबसे नुंगदा करी वाखलो लेबजानो अदुगा मसी तौनिंगदबगी एदगी करी मखोयदा फीलिंग लेबजानो हाइबदु मसी कोइ मनपुर पीपलना यूनियन गोमदा हांगबा मसंगब्रा पुनमक ओइदुनासु मणिपुर की थवाई ओइरिबा लंबी असि अथुबदा मपुंग फाना सेमजिनदुना लोइसनबदुनी मियामना पामनरिबा भारत की प्राइम मिनिस्टर दा थाबग लोइनना लंबी असि अथुबा मतंगी मनुंगदा सेमदुना यामना फबा लंबी अमा ओइननाबा PPCM ना मरी लेनबसिंगदा याम अथुबा मतंगी मनुंगदा वाकलगनी पौदमजरिबा नवकुमार खावपम ISTV न्यूज Angang singi hakki matangda guideline na piriba wafam sing ngang na chalabadi Manipur dagi afaba angang masing khangdana puthokpa ngamgani haina Manipur Commission for Protection of Child Rights MCPCR gi chairperson A Nabajandra phundokre wafam asi Right of Children to Free and Compulsory Education Act Inglisani subna mapan gi matangda nomagi oiba sensitization workshop program Manipur Press Club ta pangthokibada mahana phundokibani Commission na sinduna pangthokiba workshop aduda tongan ba resource person kayana paper pathopaga loinana group discussion amadi interaction pangthoki workshop pangthopagi matangda N Nabajandra na makhatana angang singi fangjafam thokpa hak asi ngasi fawba miyamda ningthina khangan bangamdri hak sing asibu pinaba leiriba authority sing amadi mama mapa oibasingda ningthina khangananaba pandamda workshop asi pangthopani guideline na piba wafam ningthina ngaktuna chatlabadi angang singda compulsory education amadi afaba angang puthokpada chawna mateng oigani haiki School bu dan tawliba school authority nataga private school oiro government school bu oiro right to education act piriba school management committee for school management development committee laidibu mayam se masida act piriba provision sida isi yawga da buiga se phajana pocket na sanction labati or matu angang singi education mari lena basida Jiribam the Subdivisional Information Center Thambinaba Manipur Sarkar na honabiyo haina Old Jiribam Working Journalist Union gi President NG Bisurjit na Jiribam da pangthopa paumisinga unabada fondokre paugi mifamatu da Union gi General Secretary M Romeo yauna atay maru oiba miyoy singsu saruk yaki President Bisurjit na makataraduna Jiribam da pau faudo pauzin taunanaba honabada awat pakaya leiri
mafam asida DIPR gi center ama thambina ba haikrabasu ngasi faw thabak to onthokri jiribam da high power transmission ama thamdana all India radio gi e paw ningthina taba fanganana ba honabiu DDK Imphal gi program sing yengba fangnaba relay center ama hangbiu BSNL mathau ningthina tawhanbiduna network asigi kanaba fanganbiu haiki hai le wafam simaksu amukhanna akoina all jiribam working journalist union na akoi all India radio Imphal gi thauram pareng sing asi jiribam amadi barak circle da leriba mioi sing sina mamutana taba phangna bagidama maroina midang matam taba phangna bagidama FM radio center ama limbiba natraga high power transmission ohenbiba natraga relay center ama hamdokiba haiba khumsimaka point propose to them Bharat Nirmal Rajiv Gandhi Seva Kendra gi makhada changangai gram panchayat na saba panchayat ghar ama social welfare minister AK Mirabai na saru yaduna sangakre tharomadu da DC Imphal West K Radha Kumar amadi lamdamadu gi masak naiba myoi kya su saru yakhi tharomga mari lenana DC Radha Kumar na Imphal West ki oina panchayat ghar sanana bagi damak thadarakhiba asi gram panchayat kunthra mapani makoi gi manungda amakhak natana ataidi loina sakre panchayat ghar sing asi aran balambi da sizinabiganu haiki Minister AK Mirabai na khungang chakhot hanana bagi damak India government na thaurang kaya paikhali apunba thaurang singi manungda cha da kunthra humdoi khungang semgat pada thadagadabani haiba center gi pautak lei makoi singadu 3 tier 2 tier haina khaidok thabak paikhatpa makhal su lei miyam na pukche sengna lingjel manana panchayat thadrak percent fam sizinarabadi lamdamadu gi chakhot tharang purak pada mateng oigani phungdoki Samada 30% reservation bill pass toduna hafin dana mutuna koinana elected members singna kungangi thabak thorom kaya singda yengchalan ba amade makoina hafin dana thabak kaya singdo baikhat nabeki thorom kaya ma ekulokali Imphal Jiribam Lambi gi fibam gi matang da Jiribam guest house ta tongan balup kaya na pundaram mifam pangtokre Protection and Preservation Committee Manipur na tha asigi tang tara mari dagi hauna lambi yangshin baga mari leina na pangtokiba khanana ne ba mifam aduda committee gi convener Johnson Elangbam apunba Jiribam Maira Paibi gi president S Susila MSF Desham KSA amadi MSU Jiri branch gi thaupuba singyauna lamdam adum gi Maira Paibi amadi organization kaya gi luchungbi singa sarya ki khanana ne ba aduda lambi asigi matang da apen pen da wafam kaya phungdona ki National Highway Development Committee gi convener Somorendra na highway gi lambi asi farabadi Imphal amadi Jiribam ani gi marakta henna nakshinaba ngamgani haiki PPCM gi convener Johnson na mafamasi da thengnariba awada pakaya asi menkhanaba ekoi amata oina takshin minasi lambi asi gi fibam amadi awada pakaya gi matang da Manipur Sarkar da memorandum ama piduna khangalagani haiki Sumba khudum chada ba chahi chuko ma chahi asuk sanga koi wabi ragal akanda election thadaram daidadi haiba video same kani ka biri mongmoda responsibility fixed obi ga haita ragadi haiba political spin da yobiro do mabu flat reject to ga mi water supply scheme digato ngam ga mi lambi sema ngam ga mi yang ngam resu ai makud ba mission ha mi to biro mi do ka handi ho Apunba Jiribam Maira Paibi gi President Susilana mafamasida laklamba singna wa khaktang ngangam laga hankraba matungda thabak to onthok tabasi tawbiganu Jiribam gi awaba sing asi khangbiraga thabak to onthok na bohana view haiki Masih ikut dalam bisi nungai tipan ni tok semua ketam dah thama het dan tok semua ketam dah ikut thama lah kan ni dalam bisi nungai tiap lebih pasti bawa garis apa yang het tinggal lupa dah ikut thama lah saya jatuh dalam yang tanah tu tidak saya kau berpen tapi macam mana malam dia pun happy tu pahaning bedagi saya bantau saya nak hungar lagi het dia benar lupa kumpa tahu lupa kumpa masih ini lelak macam angin supaya polis nak mana kau ikut Lamdam asida janariba exam oriented education system asi hongdoktuna experimental amasung observation way of education sizinarabadi Mayuri Singda moral khatanatana hiram kayada kana bapiduna afaba society ama oyanba ngamgani haina Science Teachers Forum gi president S Nandiram Sarmana phongdokre Science Teachers Forum Manipurna sindana kongbada leba standard college ta numit humni chupna zathagadoriba state level national science children's Science Congress Hodopagi Thoramda Wafamasi Fondoki Bani Thoramada Science Teachers Forum gi President S Nandiram Amasung Forum Asigi Life Member L Dizena Maroiba Musing when Sarvyaki Manipur Sarkar gi Department of Science and Technology gi Makada Understanding Weather and
climate haiba team da pangthokiba thorom asida Aisnandiramna matamgi matung ina education system asi yamna chawkhre adubu ngasi lamdam asida chatnariba exam based education asina maherui sing mapan thokna leijariba heisingba adu utpangamandre innovation amasung creation leiriba adu utopangamananaba anoba education gi mawong ama hawdopagi tangai fadaba leiri phongdokhi hojik ai kuina ama matamda exam gi mawta lai tamda hainina gi lai tamda hojik na exam gi mawta lai tamda masih apa teh masih masih ngasi nutil akhak araw waloina len yawna chukhiba akan manongna Thobal district ki Yaripo police station gi manung chana khoirom mayai lekai kethel machada faklang ning kintarak padagi halama sire lekidaba myo edudi kaisam jatra chai umudra nithoi apokpa lekidaba faizab kowi jatra na mahagi yumanak talaiba Eastern GP level cooperative society building da nong thuplingai da faklang ning khairak padagi nanduna sibani amarom da len yakhiba nong aduna hairo kendra gi manung chanba sekmai salungfam ukhongsang nongpok lorembam amasung langmai theki mulak labat lok payaragadorobat low pari chamangarom gi fau futhakibadagi amanga tathokre hiramasida mari lenabo authority na miyang changbinaba NGL club nongpok lorembam gi president case netana phundorokli ngasi numida waram pung mari ga minute kuntra rom chapamatamda cement puduna Imphal jiri lambida Imphal thorokpa gari amada sakangdaba singna barak amadi kambiron gi marakta nomai kapsilakpadagi gari gi handyman soglaba handyman adudi K Roshan apokpa tombi khurai lairik yambam lakai dagini mahak nungba da leiba civil hospital da laikanari pagui marak thana teba break amata break ki matungda taram nongchari Cardiological Society of India Northeast Chapter na Manipur Heart Care Society ki matengaluina na Cardiological Society of India Northeast Chapter ki taramanga suba chahi ki conference Jenims ki conference hall da pangthokre tharomasida Chief Minister Okram Ibobi Jenims ki Director Professor M Syamo Cardiological Society of India Northeast Chapter ki President Dr. Bonajit Chaudhary Manipur Heart Care Society ki President Dr. K.S. Kala Susarya ki Tharumga mari leina chief guest na Savannah amasu release tauke Dr. Bonajit Chaudhary na India ki oina yengbada awangnopok state singda cardiologist ki award pakaya lady conference asina cardiology gi matangda academic discussion na chungwa pangthoktuna maruweba tharam ama oigani haike Chief Minister Okram Ibobina hingbagi mawong matau amadi chaba thapagi mawong honglokpana cardiovascular laina gi masing hengatnaba maram oihali malem gi oina laina asina maram oiduna mioi million tarataret asibagi khayata tahali masi hanthana na bohona bada cardiologist singi thaudang chawi pangtholiba conference asina awangnopo miamda soidana kanaba pibangamgani haibagi thajabalai phongdokhi The state government is to lend a helping hand in this endeavor. Major chunk of the responsibility should be shouldered by cardiologists and Cardiological Society of India in reducing deaths related to cardiovascular diseases. I hope that this two-day conference will promote knowledge about cardiac illness and its management and will benefit the people of Northeast states in particular as a whole. Manipur Forward Youth Front Ma50 Taramari Rakshiba Mapokumon Tharam Lakpada Maoist Communist Party Manipurna Manipurimia Maruina Manipuri Nahasingda Yafa Pausal Irakli Lubasigi Secretary Publicity and Propaganda Nonglen Maitina Thorokpa Cherol Amana English Institute na Amagi October 3 Manipurgi Tongan Mamphomdagi Lakpa Communism da Thazaba Thambat Naha Mayam Amana Manipur Hindi Parisata Mifam Pangthotuna Manipur da Nahasingi Oiba Loop Amasemgatuna Kunai Kanbada Ajowa Thaudang Lofam Thui Haina Warep Naraba Matungda Thangnaba Numit October 19 da Ma5 Semkibani Lubasina Lebaki Oiba Thabak Thoram Singda Ajowa Thaudang Lauduna Laki English Institute Nipan gi Me Tareta Manipur Press Club da Pangthopa Afongba Khanan Nabagi Thoram Ama Loiraba Matungda Mifam Adumaktadagi Manipur Police ki Khangbo Amana Ma5 ki Luchingba Sapamcha Kangleipal Faduna Pukhi Amadi Sarkar
mayokta wangangi haiduna fazanki siriba maral singadu yumfam yaudi haina kona thadorlaba fawbada NSA gi makhada fazinduna thamki kaisum sangda thamkraba matung English ni subna nipangi December kumapanda kaisum sangdagi nantokre haiba pau ama Manipur gi pauche singda fungnaraki fiba mastegi Manipur gi mating leba loop asigi afongba miyam gi thaudangdagi aronba kanglon amada chatkibagum miyam gi thamoida fawri Jerol asina makhatana tara marirak shuba mapo kumon thorom asidagi anobo mayol chonghan bangam gani haibagi ache pathajaba thamni mapo kumon asina lakpada Maoista Manipur gi miyam maruina mafifi thopang loi khudimaki mafamda yepa pauzal piri Churachampur district ki manung chana leiba Naisial Bank khulgi kunipan suba rising day thorom khul asida pangthokre thorom asida UCM gi secretary general Joy Chandra Konthauzam khul asigi chief DK Singato Susarwiya ki khul asi nungaya fana leine ba isor gi mafamda thongjaki Joy Chandra Konthauzam na UCM na kanglup kaya na khunda minariba lamdam asida apunbagi saktam saganaba tongan ba kanglup singi awa nungai da saruk yaduna lakli khul asigi oina su tangai fadaba awat passing UCM gi mai kaidagi mating pangani haiki aikoina lakpa matamda kari karai phauba lamdam masigi tauba yaba thabak aikoi United Committee Manipurna sumsoi soidana taugani Manipur Asas Development Organization asinduna nomugi oiba asasingi convention ama Kaisampal Lairambi Community Hall da pangthokna bonabada Health Services ki CMO amadi Program Officer singna asasingda convention asi yauba yaroi haina kihanbadagi mapungfana pangthokpa ngamkidre amarobda Manipur Asas Development Organization ki Secretary Thaudam Itombi Devina phungtokpada Manipur gi mafam kyada leiriba asasing asina Health Services ki makhada leiba ANM amadagi thabak tauba henbana asasing asigi thagi senfam lupalising manga pigadabani makoina piriba cycle amadi mobile phone yaraktaba matamda isa na semjaba amadi mobile gi recharge isana hapana khudongchadaba kaya mayoknai sarkarna athuba matamda organization asina taliba dabi pidrapadi khongjang chansingani haiki Koi da myan thetan bine pibi de masimak ti akoi ta seng nungai de arrangement ke je bira mena akoi da han jibam thoe aduga akoi na taliba demand jisu dipamina pibi ga da bane ba akoi na hajani je aduga masida kai ma pibi draga di akoi asanga gi su angam ba akoi na akan ba action akoi na angam ba khongjang thabak le pane singba atopa mayang asame agi tanara ga akoi pakthal jalani na akoi hajani Bharat ki Delhi amasung Bangalore na chingba mafam singda awanopo ki miyoi singbu tamthina hatokpiba rap tauba hanthaba miyeng da yengbagi thodo kaya chatharaliba asida Bharatiya Janata Yuva Morcha Manipur Pradesh na hakchina lawbaga loinana kanna yaningdaba phongdokli All Manipur National Rural Health Mission Support Staff Union na India ki Prime Minister da Support Staff singna thengnariba khudongchadaba singi matangda memorandum ama pisinkhre Support Staff singbu batam sangna mirai biba asina tungda health sector asi miyamna thajaraktabi yai hiramasida Prime Minister amadi Chief Minister na thabak oina paikhalakani haibagi thajaba lei hairi Dipawali amasung ningol chakobagi miyamna potchei lebeda khudongchananaba hayeng nomaijing oirabasu Imphal Municipal Area da leiriba dukan sing thong hangani haina Labor Department ki cherol amana khangalakli pawgi marathana temba break amamu break matungda amukana taram ukchari Ngarang numiyung matamda Imphal East ki hata area da ISTV network ki optical fiber tatpadagi Kaithel Manbi Kangpokpi Senapati amadi Karongda ngarang numidang pung 10 fawwa network asigi program sing inganba fangkidre masigi dema warobidanaba network asina khangalali Handak Maharashtra gi pangthokiba mikalda election duty tawraga halakpa second IRB amasung third IRB gi personal singna tongba train gi bogi ama Alabad maya da mai chakre adubu personal singdi asoi angam yahodre khusukulai nongmai baruna chingba karadi mai chakpa aduda yaukre hairi PhD Ukrul gi makada Taya Group na Swast Bharat Mission gi makada Mairi Singi layak pachangdamnaba ama Tangkul Nagalong Hall da ngasi pangtokre tongan ba school tara mga gi Mairi nifuna sanitation haiba team da layak pachangdamnaba asida saruk yaki PhD Ukrul gi Executive Engineer A Nikunjana makong mathang taraba Mairi singda manama tumpituna puning thawat ki
Kids Small School Yaripok Bamon Lekai Parents Meet Kaloina Oja Singi Numit Thorum School Asida Pangtokre Thorum Asida Humangmal Enterprises Gi Kaisam Gopal Moses School Asigi Founder El Ibotombi Social Worker Kaisam Kamini Kumar Film Artist Ake Kaiku Susaryaki Thorum Gi Sarugama Oina Mahiri Sina Nat Kyoba Kumai Kayasu Utki School Asigi Oja Madi Makok Thongba Mahiri Sina Manapi Puning Tawatki Northeast Region the Infrastructure Development ke Investment Potential Hangdong na nabagi numidini ki oiba Northeast Region Infrastructure Conclave Guwahati da pangthokre Mefamasida Manipuri Transport Minister amasung Secretary Transport Susarya ke State ke mihusina Assam ki Karimganj tasu Tipaimuk Fauba Barak Turel da Inland Water Transport Project ama hangdong na bagi matang da Inland Water Waste Authority of India ke mihusinga khanaki loinana Transport Department na Consultant haptuna DPR Siembada Mating Pangani Haiduna Tazaba Piki Anisuba Face Oina Tipai Muktagi Numba Fauba Kilometer Humfugi Su Pakakani Hairi Swaz Bharat Mission Gi Manung Chana District Water Sanitation Committee Bisnupurna Sinduna National Sanitation Campaign Gi Thorom Saitol Kaitel the Pangthokre Thoromasida MLA S Bira Jila Parishad Member Bharat Pradhan S Samungau Susarya ki Public School Ningthokong na susinduna school gi Mahirisina lamtu semukaloina miyamna luna na laina bagi matangda Ningthokong kaithel gi akoibada khongchet amasu chatki Institute of Bioresources and Sustainable Development na luna na laina bagi pandamda Institute asigi campus sengdokre Director Professor Dinabandhu Sahu gi lamjing makada Institute asigi staff scientist amasung mapale bagtagi lakpa fellow singna saru yaki Kuki Chin Mizo Furuki Kumai Kut Kamari Lenana ISTV na Kanana Bagi Akanaba Thoramama Hayang Numidawan Pungtaruka Minute Kuntrada ISTV 2 da Sandok Chagani Matangin Numit Intokabagi Numit Until Amaga Minute Kuntrada Su Amuhana Sandokani Paumising Masama Ufana Lainatina Chendana Lehana Bagi Pandamda Rims Amadi Amjuga Puna Kusam Naduna Paumisingi Lemna Lion Bagi came Ama Hayang Press Club da Pangtukadauri Hiramasiga Mari Lenana Union Gi President Wangkem Chasyam Jaina Paumising da Union na Mari Lenaba Department Amadi Lanai Clinic Singa Kusam Naduna Paumisingi Ana Laying Bada Kudung Chaba Kaya Piri Matamatamgi Medical Checkup Amadi Kem Sing Pangtutuna Lakli Fundoki Amjugi Makada Lady Waki Paumising man pura mo si magi ek nung ato bita ko si kanu si diyan na night mo siya ko gi paunung lo buchat pa mayam tum na amna matuksin ba ato haksang gi physical gi wana haksang gi health gi wana ko gi check to sang do ko to mayam lay ba adagi tum sa ma tum kai ba ri sa to tum kai ko mayam lay dagi physical health gi o jabi ya ta bani na ako na mutam phajana ko gi lain thungna ba na ko na idim ska kucham na kan da abjuna sinjabani All Manipuri United Club Organization gi pauta matung ina mayang ifal kokchay awang laikai gi hausoi ngai na khong nupi lupna nisathing bugi saruk ama oina mera sangda leidingai da laikai asimukta dagi khaidem channel jahikon manga apokpa sanana bambla thajinduna imai bel singbu aki tujungba pon batana tana maida paibi singda fu cheba tobo thong yaning de mahapu mari lenebe singna ain goi bachara piu haina lubasi gi secretary irom sangita na fongdoli Manipur Press Club ta pangthokpa pawi mi pamamada thawdo adu da sopadagi Haisnam Thoibi Thina Sotuna Siza Hospital da laikanari ima ibel singda usit thawaidaba miyoi asigi mathakta mari lenaba authority na jerak pibiu hairi अखोई दी हौजिक से अखोइना लेकाय ngaktani अखोदी मोजी यानाना बानी जे याम फजना संताइना बहना जबिसिदा अखोदी ngamjadreba aduna manipur da lairiba club organization adagi maira nupi gi oiba tonga tonga malup kaya na khoi gi mateng pang biduna mana sumaina nupi da usithoi da ji yade habije msi chap chaba para ma tambi budo ai gi mota du pamje Nomaitem Pahari Memorial Trust Infal Amadi HL Club Dibong Jiribam go khusam naduna Nomaitem Pahari gi Nipalak Shuba Lekidabagi Kumon Gamari Lenana Pangtopa Banga Suba Isei Changdam Nabagi Thoram Ngasi Lusin Kre Competition Asida Babu Para Jiribam Dagi Hamo Bijetana Ahanba Nungtombam Bijena Anisuba Sorok Ating Bidagi Amuthoi Morang Themna Ahum Suba Takre Rural Development and Panchayati Raj Development ki website ama Minister Francis Ngajokpana hangdokre All Secretariat ki conference hall da pangthokba thoram asida Principal Secretary JC Ramthanga Joint Secretary Nita Rambam Chandel amasung Tamenlongi DC Sing Susarwia ki website asina department asigi thabak thoram sing e pau sing miyam da khangan ba ngabatana tana manung mapal fauna thabak tobada mateng oiragani haina Minister Francis Ngajokpana phongdoki
the achievement of implementation with transparency, timely management, and also well-informed network of information. Additional Project Officer Makada SSA District Board Education and Nimitarani Jatarakiba Ojasingi Training Wangway Luisin Cray, Luisin Bagi Tharomda, Jerio RY Quereng, DISS Janeso Susaruyaki, Jerio Wangway Makada Labor School Sindagi Kangalaba Ojayankaina Training Asida Saruyaki. Sandang Semba Maring Kunda, Numidini Jatarakiba, Maring Furuki, Lamlai Kumai Kul Asida Luisin Cray, Taromasida Travel Endangered Language Promotion Board Ki Convener Dr. T.S. Chandramani Susaruyaki, Kumai Asi Nomonomogi Mutarapagi Akiba Ladiba Asi Yokanaba Board Ki Maikaidagi Pangbiya Pamating Pangani Haiki, Karian Ku Kwanthauna Cultural Batteries Gi Secretary, Adomna, Maring Furumna Christian Lining Chatringai Dagi Pangtotuna Lakpa Lamtu Lunana Lahnana Bagi Lamlai Kumai Asi Christian Lining Changlakpadagi di Karamakai Ahomba Lakli Haiki. Handicap Development Foundation na Barrier Free Campaign gi Thakai Tharom gi Sarogama Oina Barrier Free Environment ki Matangda Awareness Program ama St. Mark Higher Secondary School Sangai Prauda Pangthokre. Hauzik Sanabagi Pau. Masigi Sanabagi Pauda. Ahanba stage ki league round da point kuntaruk fangduna khwaidagi mangjil thakiba SSU Singjamai knockout stage ki ahanba match da Trukpu Nambol gi makhutta maithikre Khumukcham Joy Kisana sponsor tawduna Imphal gi mapal kangjebung da All Manipur Football Association na sinduna chathariba mapan suba state league ki ngasi sanakiba knockout stage ki ahanba match da Trukpu Nambol na SSU Singjamai bu goal ama sinoda maithiba pikre Trukpu Nambol gi mai papogi goal adu TS Johnson na anisuba half ki Marifunipan Suba Minita Chanki, Match Asida Trukpu Nambolgi, T.S. Ratan, C.S. Ananda Kumar, M. Robinson, P. Romesta, referee na yellow card book Toki, Anisuba Match ki Sanakibada, Trau Kwakatel na Jomi Football Club Churachampur bu goal amasino da Maitiba Piki, Trau Kwakatel ki goal adu S. Ratan na Ahan Bahaf ki, Nifuhum do Suba Minita Chankibani, Match Asida Trau Kwakatel ki C.S. Kumar Golmay, Mariandam, S. Ratan Amadi, Jomi Football Club Churachampur gi Thangin Baisung da referee na yellow card book Toki, Chathariba knockout stage asigi hayang ahanba match da Neroka Sangafam Amadi, Manipur Police Post Club ka Sanagani, Anisuba match da Aim Khabam Amadi, USA Kuraiga Sanagani. Inter-College Softball Men and Women Tournament ki Regional College Lilong Chajing Amadi GM College of Science na Nupagi joint winner Amadi Manipur University na Nupigi winner Oikre Manipur University Sports Committee ki Midi Makada NG Mani College Kurai Chaiden Thong na Sinduna YOLC Ground Khabai Soi da Chathariba Manipur University Inter-College Softball Men and Women Tournament ngasi Loisin Kre Loisin Bagi Tharamda Manipur University Kanchipur gi Assistant Director of Sports Dr. C.S. Pradeep, NG Mani College Governing Body ki President K.S. Nimaicharan, Donor NG Mani Governing Body ki Vice President NG Gokul Chan Amadi Secretary K. Chana Zawbana Tharomapusing Oiki ngasi sanakiba nupi machagi aroiba match da Manipur University Kanchipurna Regional College Lilong Chajingbu run mapan ahum da maithiba piduna champion oikibani nupa machagi sanagadaba Regional College Lilong Chajing Amadi DM College of Science ki aroiba match nong churakpadagi sanaba yadabana joint winner pikre. Imphal West District Football Association na sinduna Malonggi YWC ground da team tara nithuna saruyaduna ngasidagi 3rd Division Football League haukre haudopagi tharomda Malong Gram Panchayat ki pradhan ke IBIMA K. Karanjit Singha Memorial Trophy ki donor K. Kuber Imphal West District Football Association ki President S. Sanatobana Tharomapu Singh Oiki ahobu numiki sanakiba ahanba match da NCC Khongampat amadi FC Lamsang goal amata chanadana draw chakre anisuba match ki sanakibada TDC Mayang Langjing na WSC ngairangba bu goal ahum amada maithiba pikre TDC Mayang Langjing ki goal singadu M Hemantana goal ani chanki atopa goal aduna Y Manglem nganbana chankibani
WSC Ngairangpamgi amata ngairaba goal adu W Dinkuna chanke Jathariba League asigi matangi match tha asigi tang kungi nungtilpong amaga minute 15 chapa matamda ahanba match oina Sun Club Pongsangai amadi YWC langthabaga sanagani adisuba match ta MSC Malom amadi UPC Pisum oinam lekaiga sanagani Kudmari Subas Level S Group Amadi Inter District Carom Championship ta Imphal West ki El Nganthoiba Amadi N Ranjitana Men Single Amadi Women Singles ki title lokre All Manipur Carom Association asinduna thamaiban gi thau ground da district manga gi nupa macha nupi macha sanaroi cham gani funa saru yaduna chathariba Kudmari Subas Level S Group Amadi Inter District Carom Championship ngasi loisin kre loisin bagi thorom da hana PWD gi Chief Engineer Odamba O Dizendra Government Polytechnic Tayel gi Head of Department Mechanical M Ibomcha All Manipur Carom Association ki President TS Chandra Susariya ke Championship asida team events ki winner Imphal East na takre Junior Boys ki title Imphal East ki N Yai Masanana lokre Junior Girls ki sana ki wada Thawbal ki M Monica na ahanba Imphal East ki A Vidya Chanu Amadi District asigi N Rosiana Anishuba Amadi ahum suba takre Cadet Boys ki pangto ki wada Thawbal ki M Hes M Sadananda Amadi KS Ritik na ahanba Anishuba Amadi ahum suba takre Sub Junior Girls ki sana ki wada Thawbal ki M Monica District asigi L Archana Amadi Imphal West ki K Surjena ahanba Anishuba Amadi ahum suba takre Veteran ki sana ki bada Imphal West ki L Kesho Amadi Singzamai ki N Brozena ahanba Amadi Anishuba takre Makong mathang taraba Tim Singh Amadi sanaroi singda Tharomapu singna Siagi manapiduna puning thawat ki Laizing to opunba kangkhut thangmaiban na sinduna kangkhut asigi kangsangda kangkhut taramari na sarugyaduna chathariba Led Wycombe Gambini Laima Memorial Kendra West League Kam Knockout Kang Tournament ki ngasi sanakibada thaka kangkhut thangmaiban na Thongju Kendra kangkhut pu Panjal taramari da maithiba pikre Kuntraga Taruk Shuba State Amadi Inter District Table Tennis ki Women Singles ki Final da Thawbal gi N Ana Amadi Imphal West ki Mona Lisa ga thinaragani Manipur Table Tennis Association asinduna DM College Campus ta leba Indo Stadium da chathariba Kuntraga Taruk Shuba State Amadi Inter District Table Tennis ki ngasi sanakiba Women Singles ki ahanba semi final da Thawbal gi N Ana Manipur Police Sports Club ki CS Narashini bu State Mari Anita Amadi Anisuba semi final match ki sanakibada Imphal West ki Mona Lisa na District asigi M Bindiabu Set Marisino da maithiba piduna final chankibani Youth Boys Singles ki ahanba semi final da Imphal West ki case Banta Kumar Amadi Imphal West ki Y Boy ga sanaragani Anisuba semi final da Imphal West ki K Rohit Amadi District asigi L Subas ga sanagani Sub Junior Girls ki final da Thawbal gi S Henrietta Amadi Imphal East ki RK Chelsea ga thenaragani Youth Girls ki final da Imphal West ki I Mona Lisa Amadi District asigi M Bindiaga thenaragani ngasi sanakiba ahanba semi final da Imphal West ki I Mona Lisa na Imphal East ki TS Benitabu Set Marisino da Amadi Anisuba semi final match ki sanakiba da Imphal West ki M Bindiana Thawbal gi TS Monica bu Set Marisino da maithiba piduna final chankibani chathariba kuntra taruk shuba state Amadi Inter District Table Tennis hayeng loisilagani loisinbagi thoromda Parliamentary Secretary M Prithviraj MLA E Chan Amadi Manipur Table Tennis Association gi hana President oiba Oiramba CS Birendra na Tharomapu Singh oigani Jingmi Tami Unity and Development Committee Kairau Kendra gi Sports Committee Arapati na sinduna Arapti Lilong Mapal Kangze Bungna chathariba Marisuba Kairau Kendra Unity Football Tournament ngasi loisin kre ngasi sanakiba nupamacha gi aroiba match da AYLC Team A Arapati na LUFC Lemba Khulbu goal mari amada maithiba pikre nupi gi sanakiba aroiba match da KKFA na LWFC bu goal amasinoda maithiba PK Imphal West District Football Association asinduna YWC Malum Ground da team tara taruna saruyaduna Marisuba ke Karanjit Singha Memorial Second Division Football League ngasi sanakiba ahanba match da ASYC Androna LUFC Lemba Khulbu goal mari sinoda maithiba PK Anisuba match ki sanakiba da NYTSC na FUC Uyumpopu goal amasinoda maithiba PK All Manipur Football Association gi nauna khalaba P Raghumanibu North Crown Club Kongampa na sinduna taramna opagi tharama pangthokre tharama siga mari leinana club asigi Imphal West District 3rd Division Football League da saruyaga daba sanaroi singda uniform sing yenthoki
District Youth Affairs and Sports Tawalna Sinduna Chawayama High Secondary Ground School Taruna Saruyadun Chathakiba Jahi Tara Taret Makagi District Level Football Tournament ngasi Kray ngasi Aroiba Numit Ki Sanakibada Oxford English School Tianthana Little Angel Paradise School Wangbalbu Goal Ahum Amada Maitiba Pikray ngasi gi ba ingasai pau pizari ICA alam fe patagi phongba pawi matung ina ngasi khwaidagi saba se degree Celsius 39.3 ni khwaidagi ingmana degree Celsius kunni nungsita yaboi simani chang ayukta chada barfu mapan nungthildana chada humudra ni thoi nongjugi chang millimeter 5.3 ni lesla kudamaro ba pamukana pizari Delhi amati Bangalore da nauna sakchu khena bagi tholiba thodo asi hanjen tawra labadi leba asi apun bagi saktam da jauna akaiba lakpa yai hana Chief Minister Okram Ibobina phongdokre Lupa lakh tara nipan piba machine lamdam asida saduna lupa lakh taru makaida yonba gamba miyoy ama benga loan pibi dabadagi kangauna duna leiri amadi PPCM gi timna juri lambi da jatuna yengsinkre BRTF ki officials inda lambi semba loisindabagi takatkre Masih ISTV ni pizza pau mata sesinjari minta beli semua bukanlah kurung jari.